Hello mayam punamapu anukumana amukasu hana kurumjari aduga taram nokjari mayam ngasi ay anong blog amu pudina lagzari blog se yam nungai ga blog kadi mandre bako ado aina content se semum khangre ba hujikan je ado aina kedosige sum khalaga aina misho dagi posai khara lawi bako ado ki posai singdo aina sum mayam da share tawjani bako kari kai loge habedo mayam da khanganinge aduduna aina dum asigi kairo ma semjabane bako blog ama semjabane do posai do kasum jamde ba aina sum khara sum lawraga haidi punjalaga dum nong ma dum mayam da ichage haina aina dum suki bese leiri nya bako ado ngasi di poto khara jame means jam de khara tani product mari manga kaktani bako ado mayam dum jenghanjarake aduga hojikti Diwali gi su offer piri dana ko ado ai Diwali gi offer se piri ngai gi marak siga aina freeze ama su ai lawiya bako aduga freeze de su aina kamai to freeze no karino habado ai mayam dum jenghanjarake ai silchar de gi lora pane freeze se ado aina dukan du da चलागा फ्रिज में दुकान दे चलागा लौरक पसे अदुगी एन दम वीडियो सु लौरिए बको अखोइना दम कोइगी चैनल से सपोर्ट तो को दु हाइना मोगी फ्रिज में भया दो कोइ दम हाय बदो को मान अस्मता जारे दोइदि आई नो खर एड्रेस खर तंजा होरगे हाइना माना वीडियो खर लबिरो दोइदि हाइना वीडियो लौरिए बको अदो माना कोइगी टीवी अमा करी पोचै सा दगी वाशिंग मशीन करी करा अदुदुगी माना एडवर्टाइज खर तौरे बको होजि कमाय ऑफर पीरी के हाबदसु माना लोइना माना कने तो यावे बको ब्लॉग सिदा अदो मयाम येंबियो कना फ्रिज लौनिंगबा अदुगा वाशिंग मशीन लौनिंगबा अदुगा टीवी करी करा लौनिंगबा लेबना को अदु सिंगदो होजि ऑफर पीरी बने अदुदुना मयाम चलगा लौबियो बको द सिलचर गी अखोइना लौरी से सिलचर गी नहाता गी दुदगी गली हाइदी गली नहाताई गली दो अदुदो खतंग चंगा जाम चंगदे बको खतंग चंगा दुकान चोंगा ले बको चावे दुकान से आई हाइदी दुकान दे चंगरगानी खंगा पुंगाउगिदने आई हाइदी पोत लौनिंग लौंगता अदो दुमाइना आई फ्रिज तो आई लौरे एब कॉफीज तो मखदी लौरे अदो लिसिंग कुंतरुका चामापन गा मफुटा मापन ने बको फ्रिज तो गिब मंदो अदो ऑफर प्राइस काली पूजा गी ओइना लिसिंग कुंदे मखाइदा लौरे ने बको अदो मयाम दा दुस देंग हजरके तो अहान बो इना इना मिशो दगी करी पोसे लौगे हाबदो अदो मयाम दा एदुम देंग हजरके बको अहान बदा इना देंग हजरदै से ए चुनी ने बको आइ नोजि इंजरीबा सिगी चुनी से असिगी चुनी सिमक ने बको इना मिशो दगी लौरेइदो सिगा लेरे आई अनबॉक्सिंग तौरे को आई आइदी फोटो लाकपगा जिंगनिंगेबा सोइरमगद्रा हाइना दुम खनबदो सेगाइ लुकाइ यावरमगद्रा खलमगद्रा हाइना अदो कनो तौरे अनबॉक्सिंग तौरे बकोइ पुनमक तौरे प्रोडक्ट पुनमक इन लबदो पुनमai तौरे बाइ जेंगमनगिदना को अदो मयामनि जेंगनजरके अचुंग चुनी सिनि सिदि आई मिशोदगी लौबनते कोइ खुंदा जोनबा लापदगी लौबने बको तो मयाम जेंगनजरके करी कलर नो ये लबि से ग्रीन कलर सिम लौरे बस से को इसंग मचुदो से सिसे याम इन मनुंगाइ खंगाबा सि प्योर कॉटन ने बको कॉटन दा मोइना खोइगी राजस्थानी की प्रिंट ने बा मोइन तौरिसे को ग्लास फिटिंग तौरगा से बॉर्डर नि असिना मपान की बॉर्डर ने बको समाना तौरेसे मे सिमया सांगे सारी उरिन बसुजा अदुगा खोइना प्लाजो गुंबा सेलगा खोइगी कुटागी मथकता खोइना पांग इन लबसुजा एबको आई पांग अदुम इल्ले कुटागा खोइगी प्लाजो का मैचिंग हेलगा को दसमाइना हजबा जेंग मयाम से इसी मथका इंजल लगे से एक खरा लगा जेंगे को सिंग लेरे को अदुगा व्हाइट अमा मने व्हाइट कलर सिने बको व्हाइट से व्हाइट कलर सिमगा से बॉर्डर दो समाइना ओए बको सेम निको मागी ले एक से सेम ओए
ꯁꯤꯅ ꯂꯥꯏꯇꯤꯡ ꯈꯨꯔꯨꯝꯕꯗꯁꯨ ꯏꯟꯕ ꯌꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯖꯣ ꯑꯉꯧꯕ ꯁꯦꯠꯂꯀꯥꯟꯗ ꯑꯁꯤ ꯑꯗꯨꯝ ꯄ꯭ꯂꯥꯖꯣ ꯑꯉꯧꯕꯒꯁꯨ ꯄꯥꯕ ꯌꯥꯔꯦꯕꯀꯣ ꯁꯤ ꯂꯥꯏꯇꯤꯡ ꯈꯨꯔꯨꯝꯕꯗꯁꯨ ꯑꯗꯨꯝ ꯌꯥꯔꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯄꯨꯟꯅ ꯃꯣꯏ ꯑꯅꯤ ꯊꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯅꯤꯁꯤꯗ ꯀꯌꯥꯅꯣ ꯑꯣꯏꯈꯤꯕꯅꯤꯅꯦ ꯑꯅꯤꯁꯤꯗ 380 ꯄ꯭ꯔꯣꯗꯛ ꯀꯌꯥꯅꯣ ꯀꯥꯎꯈ꯭ꯔꯦ ꯌꯥꯝ ꯇꯥꯡꯗꯦꯕꯀꯣ ꯑꯗꯣ ꯀꯥꯎꯈ꯭ꯔꯦ ꯃꯃꯜꯁꯦ ꯑꯦꯛꯖꯦꯛ ꯃꯃꯜꯗꯣ ꯀꯥꯎꯈ꯭ꯔꯦ ꯍꯥꯏꯕꯀꯣ ꯑꯗꯣ ꯌꯥꯝꯅ ꯇꯥꯡꯗꯕꯅꯤ ꯏꯟꯕ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯃꯌꯥꯝꯅ ꯁꯤ ꯄ꯭ꯔꯣꯗꯛꯁꯦ ꯑꯁꯤꯒꯤ ꯄꯣꯠꯁꯦ ꯆꯤꯡꯅꯗꯅ ꯂꯧꯅꯤꯡꯕ ꯇꯥꯔꯒꯁꯨꯀꯣ ꯆꯤꯡꯅꯗꯅ ꯂꯧꯕꯤꯌꯨ ꯄꯣꯠꯁꯤꯁꯨ ꯆꯥꯎꯕꯅꯦꯕꯀꯣ ꯃꯁꯥ ꯅꯣꯏꯕ ꯆꯥꯎꯕ ꯃꯤꯅꯁꯨ ꯑꯗꯨꯝ ꯏꯟꯕ ꯌꯥꯒꯅꯦꯕꯀோ ꯑꯩꯒꯤ ꯁꯤꯒꯤ ꯌꯦꯜꯂꯣꯁꯦ ꯁꯤꯒꯤ ꯌꯦꯜꯂꯣꯁꯦ ꯁꯤꯅꯤꯁꯦ ꯐꯖꯗ꯭ꯔꯥ ꯌꯦꯜꯂꯣꯁꯤꯁꯨ ꯐꯅꯦꯛꯀꯁꯨ ꯃꯦꯆꯤꯡ ꯑꯣꯏꯅ ꯏꯟꯕ ꯌꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯖꯣꯒꯨꯝꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯀꯨꯔꯇꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯖꯍꯥ ꯑꯦꯅꯤ ꯀꯂꯔ ꯂꯩꯗꯅꯀꯣ ꯑꯗꯨꯒꯤ ꯖꯍꯥ ꯗꯤꯖꯥꯏꯟ ꯈꯣꯡꯒ꯭ꯔꯥꯎꯒ ꯑꯗꯨ ꯃꯦꯆꯤꯡ ꯑꯣꯏꯅ ꯁꯦꯠꯄ ꯌꯥꯏꯑꯕꯀꯣ ꯏꯟꯕ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯏꯟꯕꯗꯁꯨ ꯇꯞ ꯅꯞꯄ ꯈꯛꯇꯅꯤꯅꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯀꯣ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯆꯨꯅꯤ ꯑꯃꯨꯛ ꯊꯦꯡꯍꯜꯂꯛꯀꯦ ꯑꯩꯗꯤ ꯆꯨꯅꯤ ꯌꯥꯝ ꯂꯧꯋꯦꯕꯀꯣ ꯑꯁꯤꯁꯨ ꯑꯟꯕꯣꯛꯁꯤꯡ ꯇꯧꯔꯦꯕꯀꯣ ꯁꯤ ꯑꯩꯈꯣꯏ ꯊꯥꯏꯅꯒꯤ ꯀꯩꯅꯣꯗꯣ ꯀꯩ ꯍꯥꯏꯕ ꯀꯨꯟꯗꯂꯤ ꯀꯥꯏꯅ ꯊꯥꯏꯅꯗ ꯆꯠꯅꯗ꯭ꯔꯅꯦ ꯑꯗꯨꯗꯨꯅꯦꯕ ꯁꯦ ꯌꯥꯝ ꯐꯖꯩ ꯈꯪꯉꯕ ꯏꯜꯂꯒ ꯐꯤꯁꯨ ꯁꯤꯁꯨ ꯆꯥꯎꯋꯦꯕ ꯑꯗꯣ ꯑꯁꯤꯁꯦ ꯈꯪꯕ꯭ꯔꯥ ꯀꯩꯅꯣꯗ ꯂꯥꯛꯏꯑꯕꯀꯣ ꯑꯍꯨꯝꯅꯦꯕ ꯑꯍꯨꯝ ꯄꯨꯜꯂꯒ ꯃꯣꯏ ꯄꯤꯔꯤꯅꯦꯕ ꯌꯣꯜꯂꯤꯅꯦꯕꯀꯣ ꯑꯗꯣ ꯑꯍꯨꯝꯁꯤꯒꯅꯦ ꯂꯨꯄꯥ ꯀꯌꯥꯅꯣ ꯅꯍꯥꯟꯒꯤꯗꯣ 280ꯗ ꯂꯧꯋꯤꯅꯦꯕ ꯑꯍꯨꯝꯗ ꯈꯪꯉꯕ ꯑꯗꯣꯅꯦ ꯑꯃꯈꯛ ꯑꯩꯅꯅꯦ ꯑꯁꯤꯁꯦ ꯂꯧꯔꯒꯅꯦ ꯈꯪꯉꯕ ꯑꯩꯅ ꯃꯤꯉꯣꯟꯗ ꯌꯣꯟꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯂꯧꯔꯨꯕꯒꯤ ꯆꯥꯔꯖ ꯀꯩꯀꯥ ꯀꯛꯑꯒ ꯑꯩꯅ ꯑꯃꯗ ꯑꯗꯨꯝ 150ꯗ ꯌꯣꯟꯈꯤꯑꯕ ꯑꯗꯣ ꯐꯤ ꯀꯌꯥꯅꯣ ꯌꯣꯜꯂꯤꯁꯦ ꯐꯤ 1 2 3 ꯐꯤ 4 ꯌꯣꯟꯈ꯭ꯔꯦꯕ ꯑꯩ ꯁꯤ ꯑꯍꯨꯝ ꯇꯧꯅ ꯂꯧꯔꯒꯅꯦ ꯐꯤ 4ꯒ ꯌꯣꯟꯈ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯁꯤ ꯔꯥꯅꯤ ꯀꯂꯔꯁꯤꯃꯗꯤ ꯑꯩꯅ ꯄꯥꯝꯖꯅ ꯑꯩꯅ ꯁꯤꯁꯤꯃꯗꯤ ꯂꯧꯍꯧꯔꯤꯅꯦꯕ ꯑꯗꯣ ꯒ꯭ꯔꯤꯟ ꯀꯂꯔ ꯁꯤꯁꯨ ꯌꯣꯟꯗꯣꯏꯅꯦ ꯑꯗꯣ ꯌꯣꯟꯕ ꯃꯤ ꯐꯪꯗ꯭ꯔꯦꯕꯀꯣ ꯁꯤ ꯌꯣꯟꯊꯣꯛꯇꯣꯏꯅꯦ ꯑꯩ ꯑꯗꯣ 150 ꯍꯥꯏꯗꯣ ꯃꯤꯅ ꯃꯥꯔꯀꯦꯠꯇꯁꯨ ꯑꯗꯨꯝ 150 ꯑꯩꯅ ꯄ꯭ꯔꯥꯏꯁꯁꯦ ꯍꯪꯗꯣꯛꯑꯕꯅꯦꯕꯀꯣ ꯁꯤꯜꯖꯔꯗ ꯄ꯭ꯔꯥꯏꯁ ꯀꯌꯥꯅꯣ ꯑꯩꯅ ꯁꯤꯁꯦ 150 ꯃꯥꯔꯀꯦꯠꯇꯁꯨ ꯑꯗꯨꯝ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯑꯍꯨꯝꯗ 280ꯗ ꯂꯧꯔꯒ ꯑꯩꯅ ꯑꯃꯗ 150ꯗ ꯌꯣꯜꯂꯤꯅꯦꯕ ꯑꯗꯣ ꯑꯩꯁꯨ ꯆꯠꯄꯒꯤ ꯒꯥꯔꯤ ꯀꯔꯤ ꯀꯔꯥꯒꯤ ꯆꯥꯔꯖꯇꯣ ꯈꯔ ꯀꯛꯇꯣꯏꯅꯤꯅꯀꯣ ꯑꯗꯣ ꯃꯌꯥꯝ ꯄꯣꯠꯁꯦ ꯌꯦꯡꯍꯜꯂꯛꯀꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ ꯃꯌꯥꯝꯁꯦ ꯆꯥꯎꯕꯅꯦ ꯁꯤꯁꯨ ꯌꯥꯝ ꯆꯥꯎꯕꯅꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯁꯨꯃꯥꯏꯅꯒ ꯃꯆꯣꯝ ꯍꯥꯞꯄꯦꯕꯀꯣ ꯁꯤꯁꯨ ꯏꯜꯂꯒ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯍꯜꯂꯛꯀꯦꯕꯀꯣ ꯐꯖꯕ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯔꯥꯅꯤ ꯀꯂꯔꯁꯦ ꯐꯖꯩꯀꯣ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣꯒ ꯀꯨꯔꯇꯥꯒꯁꯨ ꯑꯗꯨꯝ ꯄ꯭ꯂꯥꯖꯣꯒꯁꯨ ꯑꯗꯨꯝ ꯄꯥꯕ ꯌꯥꯏ ꯑꯗꯨꯒ ꯑꯩ ꯐꯅꯦꯛ ꯁꯦꯠ ꯂꯩꯗꯅꯀꯣ ꯁꯤ ꯀꯂꯔꯒꯤ ꯐꯅꯦꯛ ꯂꯧꯔꯒ ꯐꯅꯦꯛꯀꯁꯨ ꯑꯗꯨꯝ ꯁꯦꯠ ꯑꯣꯏꯅ ꯁꯦꯠꯄ ꯌꯥꯏꯑꯕꯀꯣ ꯐꯖꯕꯅꯤ ꯌꯥꯝꯅ ꯃꯌꯥꯝ ꯐꯖꯗ꯭ꯔꯥ ꯃꯆꯨꯁꯦ ꯈꯨꯐꯖ ꯑꯃ ꯑꯣꯏꯕꯅꯤ ꯑꯩ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯁꯤꯒꯤ ꯃꯆꯨꯁꯦ ꯃꯌꯥꯝ ꯍꯣꯡꯗ꯭ꯔꯅꯦ ꯁꯤꯒꯤ ꯐꯤꯁꯤꯕꯨ ꯌꯦꯡꯉꯨꯅꯦ ꯑꯍꯨꯝ ꯈꯛꯇ 280ꯗ ꯂꯧꯔꯒ ꯑꯁꯦ ꯑꯩꯈꯣꯏ ꯐꯤ 280ꯅ ꯐꯪꯉꯤꯅꯦꯕ ꯐꯤ ꯑꯍꯨꯝ ꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯈꯟ ꯃꯆꯨꯒꯤ ꯁꯦꯠꯄꯗ ꯌꯥꯏꯅꯀꯣ ꯏꯍꯣꯡ ꯍꯣꯡꯅ ꯑꯗꯨꯒ ꯒ꯭ꯔꯤꯟ ꯀꯂꯔꯁꯤꯃ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯒ꯭ꯔꯤꯟꯁꯤꯅ ꯁꯤꯅꯦꯕ ꯒ꯭ꯔꯤꯟꯁꯤꯁꯨ ꯐꯖꯗ꯭ꯔꯅꯦ ꯐꯖꯗ꯭ꯔꯥ ꯒ꯭ꯔꯤꯟꯁꯤꯁꯨ ꯐꯤ ꯆꯥꯎꯋꯤ ꯐꯤ ꯄꯤꯛꯇꯦꯕꯀꯣ ꯐꯤ ꯆꯥꯎꯋꯤ ꯃꯁꯥ ꯆꯥꯎꯕ ꯃꯤꯅ ꯏꯟꯕ ꯌꯥꯏꯑꯕ ꯁꯤꯒꯤ ꯐꯤꯁꯦ ꯌꯥꯒꯅꯦꯕꯀꯣ ꯑꯗꯣ ꯑꯁꯤꯁꯨ ꯑꯩ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯏꯜꯂꯒ ꯁꯤ ꯒ꯭ꯔꯤꯟꯁꯤꯁꯨ ꯁꯤ ꯂꯩꯔꯦ ꯑꯁꯤꯁꯨ ꯐꯅꯦꯛꯀ ꯑꯗꯨꯝ ꯁꯦꯠꯄ ꯌꯥꯔꯦ ꯑꯗꯨꯒ ꯀꯨꯔꯇꯥꯒꯁꯨ ꯑꯗꯨꯝ ꯄꯥꯕ ꯌꯥꯔꯦꯕꯀꯣ ꯀꯨꯔꯇꯥꯇ ꯍꯥꯏꯌꯦ ꯑꯩꯁꯦ ꯄ꯭ꯂꯥꯖꯣꯒ ꯍꯥꯏꯅꯤ ꯄ꯭ꯂꯥꯖꯣꯒ ꯑꯩꯈꯣꯏꯅ ꯀꯨꯔꯇꯥ ꯄ꯭ꯂꯥꯖꯣ ꯁꯦꯠꯂꯒ ꯑꯗꯨꯝ ꯄꯥꯕ ꯌꯥꯔꯦꯕ ꯁꯤ ꯐꯖꯗ꯭ꯔꯥ ꯁꯤ ꯀꯂꯔꯁꯤꯁꯨ ꯐꯖꯕꯅꯤ ꯌꯥꯝꯅ ꯁꯨꯃꯥꯏꯅꯀ ꯑꯩꯈꯣꯏꯒꯤ ꯃꯀꯣꯛꯀ ꯃꯧꯒ ꯁꯥꯒꯦ ꯅꯥꯀꯣ ꯐꯖꯕ꯭ꯔꯥ ꯃꯌꯥꯝ ꯐꯖꯕ꯭ꯔꯥ ꯃꯌꯥꯝ ꯃꯧ ꯑꯅꯧꯕꯤꯒ ꯃꯥꯜꯂꯦ ꯑꯩꯁꯦ ꯃꯌꯥꯝ ꯃꯧ ꯑꯅꯧꯕꯤ ꯂꯩꯔꯗꯤ ꯂꯧꯕ ꯌꯥꯏꯀꯣ ꯁꯤꯁꯦ ꯂꯧꯕꯤꯌꯣ ꯐꯖꯕꯅꯤ ꯌꯥꯝꯅ ꯑꯗꯣ ꯑꯁꯤꯒꯤ ꯐꯤꯁꯤꯗꯅꯦ ꯈꯪꯉꯕ ꯀꯂꯔ ꯂꯩꯔꯤꯁꯦ ꯃꯦꯔꯨꯟ ꯀꯂꯔ ꯑꯃ ꯂꯩꯀꯣ ꯑꯗꯨꯒ ꯌꯦꯜꯂꯣ ꯀꯂꯔ ꯑꯃ ꯂꯩꯀꯣ ꯑꯗꯨꯒꯤꯗꯤ ꯕ꯭ꯂꯦꯛ ꯀꯂꯔ ꯑꯃ ꯂꯩ
ꯑꯗꯨꯗꯒꯤꯗꯤ ꯑꯁꯤꯒꯤ ꯄꯤꯡ ꯑꯁꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯔꯥꯅꯤ ꯀꯂꯔ ꯀꯣ ꯄꯤꯡ ꯀꯂꯔ ꯁꯤꯃꯒ ꯂꯩꯔꯦ ꯑꯗꯨꯒ ꯒ꯭ꯔꯤꯟ ꯀꯂꯔ ꯁꯤꯃꯒ ꯂꯩꯔꯦ ꯑꯗꯨꯒꯅꯦ ꯀꯩꯅꯣ ꯀꯂꯔ ꯑꯃꯒ ꯂꯩ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯀꯂꯔ ꯍꯥꯏꯒꯅꯤ ꯁ꯭ꯀꯤꯟ ꯀꯂꯔ ꯂꯩꯀꯣ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯑꯅꯤ ꯑꯅꯤ ꯑꯍꯨꯝ ꯄꯦꯛꯀꯤꯡ ꯇꯧꯋꯦꯕꯀꯣ ꯗꯤꯐ꯭ꯔꯦꯟꯁ ꯀꯂꯔꯗꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯆꯨꯁ ꯇꯧꯔꯒꯅꯦꯕ ꯂꯧꯖꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯣꯡꯅ ꯂꯧꯖꯔꯒꯅꯦ ꯑꯩꯈꯣꯏꯅ ꯌꯣꯟꯖꯕꯁꯨ ꯌꯥꯏꯑꯕꯀꯣ ꯑꯍꯨꯝꯗ 280ꯗ ꯂꯧꯔꯒ ꯑꯩꯈꯣꯏꯅ ꯑꯃꯗ 150 ꯌꯣꯟꯕ ꯍꯥꯏꯁꯦ ꯌꯥꯏꯗꯅꯀꯣ ꯑꯗꯣ ꯖꯥꯏ ꯃꯌꯥꯝ ꯑꯁꯤ ꯑꯗꯨꯝ ꯂꯧꯕꯤꯌꯣꯕꯀꯣ ꯑꯗꯣ ꯃꯊꯪꯗ ꯅꯦꯛꯁ ꯌꯦꯡꯍꯟꯖꯔꯛꯑꯒꯦ ꯃꯊꯪꯗꯅ ꯀꯨꯔꯇꯥ ꯁꯤꯁꯨ ꯑꯟꯕꯣꯛꯁꯤꯡ ꯇꯧꯔꯦꯕꯀꯣ ꯑꯩ ꯌꯦꯡꯉꯣꯟꯒꯤꯗꯅ ꯀꯨꯔꯇꯥꯒ ꯄ꯭ꯂꯥꯖꯣꯒꯅꯦꯕꯀꯣ ꯄ꯭ꯂꯥꯖꯣ ꯃꯇꯣꯟ ꯂꯥꯎꯗꯕꯤꯗꯨꯅꯦꯕ प्लाजो फ्री चांजिंग लगे कुर्ता से है ना ꯑꯩꯉꯣꯟꯗ ꯈꯇꯪ ꯆꯥꯎꯋꯦꯕꯀꯣ ꯑꯩ ꯃꯤꯗꯤꯌꯝ ꯂꯧꯕꯅꯦꯕ ꯈꯇꯪ ꯆꯥꯎꯔꯦꯕꯀꯣ ꯑꯩꯉꯣꯟꯗ ꯑꯗꯣ ꯇꯥꯏꯁꯟꯗ꯭ꯔꯤ ꯑꯩ ꯑꯗꯣ ꯈꯨꯗꯥꯡꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯅꯤꯡꯗꯁꯨ ꯁꯨꯃꯥꯏꯅ ꯑꯦꯝꯕ꯭ꯔꯣꯏꯗ꯭ꯔꯤꯅꯤꯀꯣ ꯑꯗꯣ ꯑꯁꯤ ꯐꯨꯔꯤꯠꯁꯤꯒꯤꯅꯦ ꯃꯅꯤꯡꯁꯤꯗꯤꯅꯦ ꯀꯩꯅꯣ ꯑꯦꯝꯕ꯭ꯔꯣꯏꯗ꯭ꯔꯤ ꯇꯧꯗꯦ ꯃꯥ ꯈꯛꯇꯅꯦꯕ ꯇꯧꯔꯤꯁꯦ ꯑꯗꯣ ꯐꯖꯩ ꯑꯩ ꯌꯥꯝ ꯄꯥꯝꯃꯦ ꯑꯦꯛꯖꯦꯛ ꯑꯩꯅ ꯃꯣꯏꯅ ꯎꯠꯄ ꯄꯤꯛꯆꯔꯗꯣ ꯑꯗꯨꯃꯛ ꯂꯥꯛꯏꯌꯦꯕꯀꯣ ꯑꯩ ꯌꯥꯝ ꯄꯥꯝꯃꯦꯕ ꯀꯂꯔꯁꯤꯁꯨꯅꯦ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯀꯂꯔꯁꯤꯁꯨ ꯄꯤꯡ ꯀꯂꯔꯁꯦ ꯆꯝꯅ ꯐꯖꯕꯅꯤꯀꯣ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯐꯖꯒꯗ꯭ꯔꯥ ꯐꯖꯔꯣꯏꯗ꯭ꯔꯥ ꯑꯗꯣ ꯁꯤ ꯂꯧꯔꯦ ꯃꯥꯒ ꯀꯩꯅꯣꯁꯤꯅꯅꯦ ꯄ꯭ꯂꯥꯖꯣꯁꯤꯅ ꯁꯨꯃꯥꯏꯅ ꯑꯣꯏꯕ ꯁꯨꯃꯥꯏꯅ ꯑꯦꯂꯥꯁꯇꯤꯛ ꯑꯣꯏꯔꯒꯅꯦ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦꯕꯀꯣ ꯃꯇꯣꯟ ꯈꯣꯡꯒ꯭ꯔꯥꯎ ꯃꯇꯣꯟꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦꯕ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕ ꯈꯣꯡꯒ꯭ꯔꯥꯎ ꯃꯇꯣꯟꯁꯦ ꯑꯗꯣ ꯁꯦꯠꯂꯒ ꯌꯥꯝ ꯐꯖꯩꯑꯕꯀꯣ ꯑꯗꯣ ꯑꯩ ꯁꯦꯠꯂꯒ ꯉꯁꯤꯗꯤ ꯌꯦꯡꯍꯟꯖꯔꯔꯣꯏꯒꯦ ꯃꯌꯥꯝ ꯀꯣꯟꯅ ꯑꯗꯨꯝ ꯑꯩ ꯆꯠꯄ ꯌꯦꯡꯃꯤꯟꯅꯕꯗ ꯑꯩ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯐꯨꯔꯤꯠꯁꯦ ꯐꯖꯅ ꯁꯦꯝꯃꯒ ꯑꯩ ꯀꯩꯅꯣ ꯇꯧꯔꯛꯀꯦꯕꯀꯣ ꯁꯦꯠꯂꯒ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯅꯤ ꯅꯣꯡꯃꯀꯣ ꯑꯗꯨꯒ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯁ ꯍꯥꯏꯒꯦ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯦ 630ꯅꯦꯕꯀꯣ ꯁꯤ ꯀꯨꯔꯇꯥꯁꯤꯒ ꯄ꯭ꯂꯥꯖꯣꯁꯤꯒꯒꯤ ꯄ꯭ꯔꯥꯏꯁꯁꯦ 630ꯅꯤ ꯁꯣꯐꯠ ꯑꯣꯏ ꯌꯥꯝꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯦꯠꯄꯗ ꯅꯨꯡꯉꯥꯏꯕ ꯐꯤꯗꯨꯅꯦꯕꯀꯣ ꯏꯪꯕ ꯍꯛꯆꯥꯡ ꯏꯪꯕ ꯐꯤꯗꯨꯅꯦꯕ ꯁꯤꯁꯨ ꯂꯧꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩ ꯃꯦꯀꯞꯀꯤꯅꯦꯕꯀꯣ ꯑꯥꯏ ꯁꯦꯗꯣ ꯂꯧꯔꯤꯅꯦ ꯑꯩꯅ ꯑꯥꯏ ꯁꯦꯗꯣꯁꯦ ꯑꯩꯁꯨ ꯁꯤꯁꯨ ꯑꯟꯕꯣꯛꯁꯤꯡ ꯇꯧꯔꯦꯀꯣ ꯑꯩ ꯖꯤꯡꯃꯟꯒꯤꯗꯅꯅꯦ ꯑꯗꯣ ꯑꯥꯏ ꯁꯦꯗꯣꯁꯦ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯍꯥꯡꯗꯣꯛꯑꯒ ꯑꯩ ꯃꯃꯥꯡꯗꯅꯦ ꯁ꯭ꯅꯦꯞꯗꯤꯜꯗꯒꯤ ꯂꯧꯔꯦꯕꯀꯣ ꯁ꯭ꯅꯦꯞꯗꯤꯜꯗꯒꯤ ꯂꯧꯕꯗꯣ 530 ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯧꯈꯤꯅꯦꯕꯀꯣ ꯑꯗꯣꯅꯦ ꯑꯗꯨꯝ ꯕꯦꯀꯥꯔ ꯑꯣꯏꯈꯔꯦ ꯑꯗꯣ ꯂꯧꯔꯒꯅꯦ ꯑꯩꯈꯣꯏ ꯇꯩꯕ ꯌꯥꯗꯦ ꯇꯩꯔꯒ ꯑꯩꯈꯣꯏ ꯄꯥꯎꯗꯔ ꯑꯗꯨꯃꯥꯏꯅ ꯄꯥꯏꯊꯣꯛꯏꯌꯦꯕꯀꯣ ꯑꯃꯨꯛ ꯀꯂꯔꯗꯣ ꯊꯣꯛꯇꯕ ꯋꯥꯅꯤꯗ ꯍꯥꯏꯗꯤ ꯒ꯭ꯔꯤꯟ ꯇꯩꯅꯤꯡꯉꯒ ꯒ꯭ꯔꯤꯟ ꯀꯂꯔ ꯊꯣꯛꯇꯣꯏꯅꯤꯗꯅ ꯑꯗꯨꯝꯇ ꯊꯣꯛꯇꯕ ꯋꯥꯅꯦꯕ ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯗꯤ ꯁꯥꯊꯤꯅ ꯐꯕ ꯑꯣꯏꯈ꯭ꯔꯦꯕꯀꯣ ꯃꯤꯁꯣꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯦ ꯂꯣꯏꯅ ꯐꯩ ꯃꯤꯁꯣꯗꯒꯤ ꯑꯩ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯄꯣꯠ ꯂꯧꯕꯗ ꯍꯥꯏꯗꯤ ꯄꯣꯠ ꯑꯀꯥꯏ ꯑꯇꯣꯏ ꯂꯥꯛꯄ ꯁꯦꯒꯥꯏ ꯂꯨꯀꯥꯏ ꯂꯥꯛꯄ ꯄꯣꯠꯇꯣ ꯑꯩꯅ ꯈꯟꯖꯕꯃꯛꯇꯣ ꯍꯦꯛꯇ ꯂꯥꯛꯏꯌꯦꯕꯀꯣ ꯑꯐꯕ ꯄꯣꯠ ꯉꯥꯛꯇ ꯑꯣꯏꯌꯦꯕ ꯃꯣꯏꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯏꯅꯤ ꯃꯌꯥꯝꯁꯦ ꯌꯦꯡꯍꯟꯖꯔꯛꯀꯦ ꯀꯣ ꯁꯨꯃꯥꯏꯅ ꯃꯤꯔꯣꯜ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯦꯕꯀꯣ ꯃꯤꯔꯣꯜ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯀꯂꯔꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯕꯀꯣ ꯑꯗꯣ ꯒ꯭ꯔꯤꯟ ꯀꯂꯔ ꯌꯥꯎꯔꯛꯇꯦ ꯒ꯭ꯔꯤꯟ ꯀꯂꯔꯗꯣ ꯄꯥꯝꯃꯦꯕ ꯑꯩ ꯒ꯭ꯔꯤꯟ ꯀꯂꯔꯗꯣ ꯌꯥꯎꯔꯛꯇꯕ ꯋꯥꯅꯤꯗ ꯑꯩꯈꯣꯏꯅ ꯑꯂꯪꯕ ꯀꯩꯒꯨꯝꯕ ꯑꯉꯥꯡꯁꯤꯡ ꯍꯥꯏꯗꯤ ꯗꯦꯟꯁ ꯇꯧꯔꯛꯄ ꯈꯣꯠꯂꯛꯄꯗ ꯑꯩꯈꯣꯏ ꯃꯦꯀꯞ ꯇꯧꯔꯛꯄꯒꯤ ꯃꯇꯥꯡ ꯂꯥꯛꯄꯗ ꯃꯣꯏꯗꯤ ꯗꯦꯟꯁ ꯇꯧꯕ ꯍꯥꯏꯁꯤꯗꯤ ꯑꯂꯪ ꯑꯔꯥꯛ ꯈꯔ ꯌꯦꯛꯑ ꯈꯣꯠꯂꯒ ꯐꯖꯩꯗꯅꯀꯣ ꯑꯗꯨꯒꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯕꯅꯦꯁꯦ ꯃꯣꯏꯁꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕꯅꯤꯅꯦ ꯃꯃꯤꯡꯗꯣ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯑꯗꯨꯁꯨ ꯌꯥꯎꯖꯔꯦꯕꯀꯣ ꯃꯁꯥꯒꯤ ꯑꯁꯤꯒ ꯀꯣꯟꯅꯅ ꯃꯣꯏꯅ ꯀꯩꯅꯣ ꯑꯃ ꯄꯤꯔꯛꯑꯦꯕꯀꯣ ꯒꯤꯐ ꯑꯃ ꯄꯤꯔꯛꯑꯦꯕꯀꯣ ꯁꯤꯒ ꯀꯣꯟꯅ ꯄꯣꯠ ꯀꯌꯥ ꯈꯪꯉꯕ ꯁꯤꯁꯦ ꯃꯣꯏꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯄꯤꯕꯤꯔꯛꯏꯅꯦꯕ ꯁ꯭ꯄꯣꯟ ꯑꯩꯈꯣꯏ ꯃꯥꯏꯗ ꯃꯦꯀꯞ ꯇꯧꯕꯗ ꯀꯝꯄꯦꯛ ꯀꯩꯀꯥ ꯇꯩꯅꯕꯒꯤꯀꯣ ꯁꯤ ꯄꯤꯔꯛꯑꯦ ꯑꯗꯨꯒ ꯑꯩꯁꯤ ꯀꯔꯤ ꯃꯃꯤꯡꯁꯦ ꯀꯔꯤ ꯍꯥꯏꯕꯅꯣ ꯑꯩꯁꯦ ꯈꯪꯗꯦ ꯁꯤꯁꯦ ꯀꯌꯥ ꯆꯥꯎꯔꯦ ꯈꯪꯉꯕ ꯑꯁꯤꯁꯦ 2ꯒ ꯆꯥꯎꯔꯛꯑꯦ ꯑꯗꯨꯒ
ꯑꯁꯤ 2 ꯈꯛ ꯌꯥꯎꯔꯛꯑꯦ ꯑꯗꯨꯒ ꯃꯃꯤꯡ ꯈꯪꯗ꯭ꯔꯦ ꯑꯩ ꯁꯤꯁꯦ ꯀꯩ ꯍꯥꯏꯅ ꯍꯥꯏꯕꯅꯣ ꯑꯗꯨꯒ ꯁꯤ ꯑꯃꯃꯝꯒ ꯌꯥꯎꯔꯛꯑꯦꯕꯁꯦ ꯁꯤꯅ ꯆꯧꯊꯣꯛꯑꯒ ꯇꯩꯕꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦꯕ ꯁꯦ ꯀꯣ ꯄꯥꯏꯕꯗꯁꯨ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯁꯣꯐꯠ ꯑꯣꯏꯌꯦꯕ ꯌꯥꯝꯅ ꯑꯗꯣ ꯑꯁꯤ ꯌꯥꯎꯔꯛꯑꯦꯀꯣ ꯁꯤꯁꯦ ꯄꯣꯠ 6 ꯈꯛꯁꯦ ꯃꯣꯏ ꯀꯩꯅꯣ ꯑꯣꯏꯅ ꯄꯤꯕꯤꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯑꯥꯏꯁꯦꯗꯣꯒꯤ ꯄ꯭ꯔꯥꯏꯁꯁꯤꯅ 250 ꯅꯦꯕꯀꯣ 250 ꯑꯣꯏꯁꯨ ꯀꯥꯟꯅꯩꯗꯅꯀꯣ ꯍꯥꯏꯗꯤ ꯇꯩꯕꯗ ꯀꯌꯥꯝ ꯐꯖꯩ ꯈꯪꯉꯕ ꯑꯩ ꯌꯦꯡꯉꯨ ꯈꯨꯠꯇꯅꯦ ꯖꯦꯔꯒ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯐꯖꯗ꯭ꯔꯥ ꯇꯩꯕꯗ ꯃꯥꯒꯤ ꯀꯂꯔꯗꯨ ꯊꯣꯛꯏꯑꯕꯀꯣ ꯑꯗꯣ ꯑꯩ ꯌꯥꯝ ꯄꯥꯝꯖꯔꯦ ꯑꯗꯣ 250ꯗ ꯑꯁꯤꯁꯨ ꯄꯤꯔꯛꯄ ꯑꯁꯤꯁꯨ ꯐꯪꯕ ꯑꯗꯨꯒ ꯁꯤꯁꯨ ꯐꯪꯕꯀꯣ ꯑꯗꯣ ꯌꯥꯝ ꯀꯥꯟꯅꯩꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯁꯤꯅ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯃꯃꯥꯏ ꯈꯖꯥꯏꯗ ꯇꯩꯕꯗꯣ ꯈꯖꯥꯏ ꯀꯩꯅꯣꯝ ꯍꯥꯏꯗ꯭ꯔꯅꯦ ꯁꯤ ꯃꯃꯤꯡ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯈꯖꯥꯏꯗ ꯇꯩꯕꯅꯦ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯣ ꯑꯣꯏꯍꯟꯕꯗꯣ ꯃꯥꯏ ꯒ꯭ꯂꯣ ꯑꯣꯏꯍꯟꯕꯒꯤꯅꯦꯕꯀꯣ ꯑꯗꯣ ꯑꯁꯤꯁꯦ 300ꯔ 350ꯔ ꯂꯧꯈꯤꯕꯅꯤ ꯁꯤ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯌꯥꯝꯗ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯑꯩꯅ ꯇꯩꯅꯤꯡꯕ ꯀꯂꯔ ꯇꯩꯕ ꯌꯥꯏꯑꯕꯀꯣ ꯑꯁꯤꯅ ꯈꯔ ꯒꯣꯜꯗꯦꯟꯅ ꯈꯔ ꯗꯥꯔꯛ ꯑꯣꯏꯌꯦꯕꯀꯣ ꯑꯁꯤꯅ ꯒꯣꯜꯗꯦꯟ ꯀꯂꯔꯁꯤꯅ ꯀꯔꯤ ꯀꯂꯔ ꯁ꯭ꯀꯤꯟ ꯀꯂꯔ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯁꯤꯅ ꯋꯥꯏꯠꯅꯦꯕꯀꯣ ꯀꯦꯃꯦꯔꯥꯁꯤꯗꯤ ꯂꯣꯏ ꯃꯥꯟꯅꯈ꯭ꯔꯦꯗ ꯀꯂꯔꯁꯦ ꯎꯠꯂꯔꯣꯏ ꯁꯤ ꯀꯂꯔ ꯀꯩꯅꯣꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯁꯤꯁꯦ ꯑꯩꯅ ꯂꯧꯔꯦ ꯑꯗꯣ ꯑꯁꯤꯁꯦꯗꯤ ꯑꯩ ꯁꯤꯖꯤꯟꯅꯅ ꯌꯦꯡꯗ꯭ꯔꯤ ꯁꯤꯖꯤꯟꯅꯔꯒ ꯅꯣꯡꯃ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯑꯗꯨꯅ ꯃꯌꯥꯝꯁꯦ 300ꯗ ꯂꯧꯔꯤꯅꯦꯕꯀꯣ ꯑꯗꯣ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯩꯅ ꯃꯤꯁꯣꯗꯒꯤ ꯄ꯭ꯔꯣꯗꯛ ꯈꯔ ꯂꯧꯖꯕꯗꯣ ꯑꯁꯤ ꯈꯛꯇꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯌꯦꯡꯍꯟꯅꯤꯡꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯛꯄꯅꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯌꯥꯝ ꯇꯥꯡꯗꯕꯅꯦꯕꯀꯣ ꯑꯩꯅ ꯂꯧꯔꯤꯁꯤꯡꯁꯦ ꯑꯗꯨꯝ ꯍꯣꯡꯕꯅꯦ ꯑꯍꯣꯡꯕ ꯑꯗꯨꯝ ꯄꯣꯠ ꯆꯩ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯣꯡꯁꯨ ꯍꯣꯡꯕ ꯑꯗꯒꯤ ꯁꯤꯖꯤꯟꯅꯕꯗꯁꯨ ꯅꯨꯡꯉꯥꯏꯕ ꯄꯣꯠꯁꯨ ꯐꯕꯀꯣ ꯑꯗꯣ ꯑꯩꯅ ꯁ꯭ꯅꯦꯗꯦꯜꯒꯤ ꯄꯣꯠ ꯁꯤꯖꯤꯟꯅꯅ ꯌꯦꯡꯉꯦ ꯑꯗꯨꯁꯨ ꯐꯕ ꯋꯥꯠꯂꯦ ꯐ꯭ꯂꯤꯞꯀꯥꯔꯠꯇꯒꯤ ꯑꯃꯨꯛ ꯌꯦꯡꯉꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯈꯔ ꯐꯕ ꯋꯥꯠꯂꯦ ꯈ꯭ꯋꯥꯏꯗꯩ ꯐꯕꯗꯤꯀꯣ ꯃꯤꯁꯣꯅ ꯈ꯭ꯋꯥꯏꯗꯩ ꯐꯔꯦꯕ ꯄꯣꯠꯁꯨ ꯍꯣꯡꯁꯨ ꯍꯣꯡꯕ ꯑꯗꯩꯗꯤ ꯀꯩꯅꯣꯁꯨ ꯇꯧꯕ ꯄꯣꯠꯁꯨ ꯐꯕꯀꯣ ꯁꯤꯖꯤꯟꯅꯕꯗꯁꯨ ꯅꯨꯡꯉꯥꯏꯕ ꯑꯗꯨꯅ ꯑꯩ ꯃꯤꯁꯣꯗꯒꯤ ꯂꯧꯔꯦ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯅ ꯁꯤꯜꯆꯔ ꯆꯠꯂꯒ ꯑꯩꯒꯤ ꯀꯩꯅꯣ ꯂꯧꯔꯛꯄ ꯐ꯭ꯔꯤꯖ ꯀꯩꯀꯥ ꯂꯧꯔꯛꯄꯒꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯃꯇꯦꯛ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯀꯩꯅꯣ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯒꯅꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯑꯩ ꯅꯨꯡꯉꯥꯏꯕ ꯕ꯭ꯂꯣꯛ ꯃꯌꯥꯝ ꯑꯃ ꯊꯥꯡꯒꯠꯂꯛꯀꯅꯤ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯊꯥꯡꯒꯠꯂꯛꯀꯅꯤ फीस दिवाली ऑफर करना पीरी मैम फ्रीज गुम्बा वाशिंग मशीन गुम्बा लौगीगदब लेरदी अखोगे मैम से जेंगे दुकान से के मम्मी टू रिटेलर नियर नाटा टेक्सटाइल येंगु मैम मुझे ऑफर था दी दिवाली ऑफर फ्रीज रेफ्रिजरेटर वाशिंग मशीन एसी ओवन पुनमक दिवाली की ऑफर न तनी से बेबी टीवी एलईडी टीवी ऐसे सेना 25 मखा की से 25,000 ने बको 20,500 था मथा की सेना 45,000 नी 32,000 दा ऑफर था दी नफाजी वाशिंग मशीन ना लिसिंग मरी मंगा ऑफर करना था री कोई सनपी फोनी के लौरे सनपी दना से से लौरे ममन तो क्या ना है बता प्राइस तो से रेबिटा से रेबिटा से 23,000 से 23,000 ममन दी 26,000 मु दुमाइना ने ऑफर प्राइस 23,000 ले रहे से 23,000 मैम सर गुड आफ्टरनून मैं आज आप लोगों को सैमसंग का सबसे प्रीमियम वाला टीवी दिखाना चाह रहा हूँ। ये सैमसंग का क्यूलेट टीवी है जो नॉर्मल टीवी से बहुत ही बेहतर पिक्चर क्वालिटी मानी
इसका जो यूएसडी टीवी होता है, यूएसडी टीवी से बेटर पिक्चर क्वालिटी यहाँ आपको मिलने वाला है, जिसका रेजुलेशन लाइट आपको बहुत ही बढ़िया, कॉन्ट्रास्ट लेवल बहुत ही बढ़िया मिलने वाला है, जिसमें आपको 100% कलर वॉल्यूम, मतलब कि आपको 4K रेजुलेशन में 100% कलर वॉल्यूम मिलने वाला है। इसे कलर कॉन्ट्रास्ट लेवल आप देख सकते हो, लाइफ लाइक 3D डेप्थ जैसा मिलेगा। इसमें आपको क्वांटम एसडीआर सपोर्ट मिलेगा। नॉर्मली जो एसडीआर सपोर्ट देता है वहाँ से 10 टाइम बेटर एसडीआर सपोर्ट मिलेगा, जिसमें आपको हाई डेफिनेशन रेंज का पिक्चर क्वालिटी लाइफ लाइक 3D डेप्थ जैसा मिलने वाला है। इसके बाद क्वांटम प्रोसेसर लाइट प्रोसेसर, इसमें प्रीमियम प्रोसेसर यूज़ किया गया है, जिसमें आपको जहाँ पर जितना ज़रूरत है कलर उतना प्रोवाइड करता है प्रोसेसर, और इसका लॉन्जिविटी भी अच्छा मिलता है। इसके साथ साथ आपको 20 वाट वॉल्यूम आउटपुट मिलेगा। 20 वाट वॉल्यूम आउटपुट के साथ साथ आपको ऑब्जेक्टिव ट्रैकिंग साउंड मिलने वाला है। इसका ऑब्जेक्ट से साउंड प्रोवाइड करता है, ठीक है। इसका अगर साउंड आप आउटपुट करना चाहते हो किसी साउंड सिस्टम के साथ, तो इसमें आपको Q सिम्फनी 3D साउंड मिलने वाला है, जो अभी का बहुत ही लेटेस्ट कैटेगरी में आता है। इसके साथ साथ आपको मोशन एक्सेलेरेटर टर्बो, मतलब कि आप अगर गेम खेलते हो या फिर कोई भी मोबाइल से कनेक्टिविटी करना चाहते हो, तो यहाँ आपको लेक नहीं होगा, स्मूथली चलेगा और स्मूथली रन करेगा, क्योंकि इसका 20 हर्ट्ज का टीवी मिलने वाला है आपको। इसके साथ साथ आपको एयर स्लिमलेस डिज़ाइन, मतलब कि इसका जो डिज़ाइन है ये एयर स्लिमलेस डिज़ाइन में आता है। नॉर्मली पैनल में क्या होता है, मोटा रहता है, बहुत मोटा रहता है। ये आपको एकदम स्लिमलेस डिज़ाइन में और बाउंडलेस डिस्प्ले मिलने वाला है। इसके साइड पे देख सकते हो आपको बेजल नहीं मिलेगा, इसके साइड पे आपको बेजल नहीं मिलेगा। ये बाउंडलेस डिस्प्ले के साथ साथ आपको एडजस्टेबल स्टैंड मिलने वाला है। इसके बाद आपको दिखाते हैं 3 साइड बाउंडलेस डिस्प्ले, मैंने बोल दिया। सोलर सेल पैनल, मतलब कि आपको इसमें एक रिमोट मिलने वाला है जो नॉर्मली ऐसा आता है, लेकिन इस बार सैमसंग ने 17 डिजिट का रिमोट बनाया है, जो आप टाइप सी चार्जर से भी चार्ज कर सकते हो, या फिर सोलर पैनल, मतलब कि आप लाइट के सामने रख दो ये चार्ज हो जाएगा। और यहाँ आपको वॉइस असिस्टेंट का भी ऑप्शन मिलता है, जो 3 वॉइस असिस्टेंट, आप वॉइस कमांड करके टीवी चला सकते हो, ठीक है। गूगल असिस्टेंट, एलेक्सा और बिक्सबी का सपोर्ट मिलेगा। गाना सुनोगे तो एक टीवी आपको दिखाते हैं, यहाँ पर एक टीवी आपको होम थिएटर के जैसा व्यूज देने वाला है। ये देखो, कोई भी अगर गाना सुनते हो तो टीवी आपको होम थिएटर के जैसा व्यूज देगा, ये देख लो। इसके बाद इसमें आपको मिलता है 2A ब्लूटूथ कनेक्टिविटी। इसके बाद घर पे अगर कोई स्मार्ट फैन हो या फिर स्मार्ट वॉशिंग मशीन हो, आप ये टीवी को वॉइस कमांड करो, एक बार कनेक्टिविटी करो, यहाँ कमांड करने के बाद वॉशिंग मशीन, फैन या भी कोई भी स्मार्ट सामान आपका ऑन हो जाएगा। एकदम लेटेस्ट कनेक्टिविटी का आया हुआ है। इसके बाद मल्टी व्यू ऑप्शन अवेलेबल मिलता है। मल्टी व्यू मतलब कि अगर आपके मोबाइल पे इंपॉर्टेंट कोई भी काम है और टीवी पे आपका इंडिया पाकिस्तान का मैच चल रहा है, तो इसमें आपको मल्टी व्यू ऑप्शन जो है बहुत ही लेटेस्ट फीचर्स में आया हुआ है। आप टीवी और मोबाइल एक ही साथ रख के देख सकते हो। इसका मैं एक दिखा देता हूँ। ऐसा वॉलपेपर आप सेट करके रख सकते हो, मोबाइल पे कोई भी वॉलपेपर हो यहाँ आप सेट करके रख सकते हो। ये लेटेस्ट कैटेगरी का है, लेटेस्ट मॉडल है सैमसंग का QLED, जो अभी ऑफर में आ रहा है। इसका प्राइस आपका 121,990 है, 1,21,990। ऑफर प्राइस में आपको ये एकदम 90,000 में आ रहा है विथ स्लिम फिट कैमरा के साथ। थैंक यू। और इस चैनल को प्लीज़ सब्सक्राइब कर देना और लाइक बटन को प्रेस कर देना और बेल आइकन को भी प्रेस कर देना। थैंक यू। हैंड वॉश वाला वॉशिंग मशीन, वीडियो कर रहे क्या? ये सैमसंग का जो इंडस्ट्री में नंबर 1 है, जिसमें आपको सिंपल, जेंटल और इंटेलिजेंट वॉश मिलने वाला है। नॉर्मली ये लेटेस्ट मॉडल है, एड वॉश का टेक्नोलॉजी है। जैसे कि नॉर्मली ये सब में आपको ऐड करने का ऑप्शन नहीं आता है, एक बार चालू हो गया तो वो मशीन चालू ही रहता है, पोस्ट कर सकते हो या फिर ऐड नहीं कर सकते। इसमें ऐड करने का ऑप्शन है। आपका बच्चा अभी स्कूल से आया, गंदा कपड़ा लेके, मशीन चालू है, आप यहाँ पोस्ट करके एक कपड़ा ऐड कर सकते हो इजीली। यहाँ पर 50 तरह का कपड़े का दाग आप वॉश कर सकते हो, लॉन्ड्री वॉश मिलेगा, स्पोर्ट शूज़ तक आप वॉश कर सकते हो। इनबिल्ट हीटर है, जिसमें कौन सा कपड़े में कितना गर्म पानी का, मतलब गर्म पानी चाहिए, ये खुद ब खुद सेंस कर सकता है। कितना RPM में सुखाना है वो खुद ब खुद सेंस कर सकते हैं। इसका 23 इयर्स का रिलायबिलिटी है, 10 साल का इको बबल टेक्नोलॉजी। मतलब कि सर पहले हम लोग डिटर्जेंट डालने के बाद हाथ से जो घोल के बबल क्रिएट करते थे, इसके अंदर एक मशीन दिया हुआ है जो बबल पे आपका मतलब कि कपड़े को भिगो कर रखते हैं
और कपड़े का कोई भी दाग आपका वॉश करके दे देते हैं। वो मोटर का 10 साल का वारंटी है, 10 साल प्राइम मोटर का वारंटी है, 3 साल कंप्लीट पूरा मशीन का वारंटी रहेगा। ये मशीन आप सिलचर का कोई कोने से भी चला सकते हो वाईफाई के थ्रू से। आप बस कपड़ा डाल के। प्राइस कितना है भैया इसका? इसका प्राइस आपका 49,990 है। 49,990 प्राइस है। ऑफर प्राइस में आपको 43 ऐसा आ जाएगा। So visit please packing down about tauri. Sana ko now bigi freeze. Now bigi ana jo 23,000 atra. Yan phase. Sida washing machine sida sulai re washing machine. Yan phase ye true slayer Hi. Akoy freeze level line akoy na Diwali gi offer hu jikpi ge bako adu gi freeze level line the freeze level 20 kya no hui da 23,500. adu gi offer price ni na 26,900. 26,900 ki freeze to akoy na 23,500 da lawre bako ado one global ko freeze da adu ni mayam do akoy जी हल्लनी पैकिंग दौरे बको पोतो अखोई लेखा की मीटिंग अखोई लाइनेबा अदो मागिसु लौरे इगिसु लौरे हनुजी मॉल दमु चंगादा कोचिका चंगादा हल्लनी अदो दुनि मयाम दुकान से यानु जेंगनजरे मयाम एगी फ्रीज सिगा लैरे बको सी फ्रीज सिने ने लौइदो सिगा डिजिटल किनो जावरे बको सिगा लोइना कनो ओइबा हाइदी अइना थमनिंगबा कनोदो थंबा याइबको मपानदगी दुम तौदोइने से मनुंग एडजस्ट तौदोइना ते मपानदगी ओइन तौदोइना बसिगा सिगी बटन सिगा नमदोइना बा नमगा सिगी एडजस्ट तौदोइने असिसिना कनो तौबगी अखोइगी मनुंगदा बरब ओइन लेबसिंगदो सेंदोकपो मतमदा अखोइना इसिंग ओलहनबगी सिगा सेकेंड अहुंगा नमना लेरगा अखोइ कनो ओइगनेबा इसिंग ओनि हिनियाबा बरब पुनमक्तो को सेंदोकबदा अखोइ नुंगाइजरेदना को अदो असिसिना असिगी एको मूड कनो हाइबा असी बटन जिगा नमगना कनो ओइदोइनेबा अखोइना वारिबु अखोइना नोंमगे अखोइना मपाना थोखिबा मतमदको असिगैसिगा नममगा हाइदी मतोमता हाइदी कनो ने थमदोइनेबा सासु साहानदबा इंफिंगनदबगी चांगदा हाइदी पोसे अमता इंफिंगोय सासु सारोय बाम कनो इन थमगनेबको अदुगी दमक्ता सी बटन से हापिने यामना हाइदी फैयेना खलैदी द मनुंगदा जेंगनजरके मनुंगदा कशुंदी जाउदे मयाम से सिगना mana ni abako do asigana barab sembam ice ki ni abako asigana akho se ice kari kra sembam ni sigana ni sing apsa laga thamme ice se jaga sing na ni kesum pija de abako aduga sigana dum sabji kari kra dum hijang kari kra thamna bagi to asigana sabji thamna ba siga lai re bako aduga asigana sum mama kari jerum kari kra thamna ba sing thamna bagi ko aduga makada su drawer ma jaure smaina ko khadi drawer si smaina drawer ma jabe ko khoisa alu de tilhau kari kra thamba yai dana ko si su jawe